ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯅꯤꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯏꯆꯦꯜꯕꯨ ꯀꯅꯥꯅ ꯈꯪꯂꯨꯕ ꯉꯝꯒꯅꯤ? ꯑꯔꯨꯕ ꯏꯆꯦꯜ ꯑꯗꯨꯗ ꯏꯇꯤꯜꯂꯨꯔꯤꯕ ꯑꯩꯇꯅ ꯑꯋꯥꯕ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯖꯔꯨꯕꯅ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯠꯅ ꯊꯝꯖꯕ ꯑꯁꯤꯁꯨ ꯅꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯗꯅ ꯂꯝꯕꯤꯒꯤ ꯄꯥꯊꯤ ꯀꯣꯝꯊꯤ ꯃꯔꯛꯇ ꯍꯨꯟꯇꯣꯛꯇꯨꯅ ꯃꯤ ꯃꯌꯥꯝꯒꯤ ꯈꯣꯛꯅꯤꯟꯅꯐꯝꯗꯤ ꯑꯣꯏꯍꯟꯕꯤꯅꯣ ꯑꯩꯕꯨ꯫ ꯈꯣꯏꯃꯨ ꯑꯣꯏꯕꯒꯤ ꯅꯔꯝꯆꯠ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯂꯦꯐꯝ ꯈꯪꯗꯅ ꯑꯗꯨꯅꯗꯤ ꯄꯥꯏꯈꯤꯅꯨꯀꯣ꯫ ꯃꯇꯝꯁꯤꯒꯤ ꯂꯧꯅꯝ ꯆꯤꯔꯣꯜꯅ ꯊꯜꯂꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯊꯣꯏ, ꯅꯪꯉꯣꯟꯗ ꯂꯨꯞꯂꯕ ꯑꯩꯕꯨ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯁꯦ ꯉꯥꯎꯗꯨꯅ ꯑꯃꯨꯛ ꯆꯠꯍꯟꯗꯣꯔꯤꯁꯦ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯆꯤꯡꯅꯔꯤꯗꯣ? ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯣ ꯊꯝꯂꯛꯏ꯫ ꯌꯥꯔꯤꯁꯦ, ꯀꯩꯝꯇ ꯈꯜꯂꯅꯨ꯫ ꯍꯟꯅꯕ ꯇꯧꯔꯁꯦ, ꯃꯇꯝꯁꯤꯁꯨ ꯌꯥꯗ꯭ꯔꯤ꯫ ꯍꯣꯏ, ꯍꯟꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯝꯃꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯑꯃꯅꯤ, ꯈꯣꯏꯕꯨꯡꯉꯣꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯑꯃꯅꯤꯌꯦ꯫ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯣꯝ ꯂꯥꯛꯄꯅ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯌꯧꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯀꯩꯅꯣ, ꯉꯥꯏꯈꯣ꯫ ꯀꯩꯗꯧꯔꯒꯦ? ꯊꯦꯡꯉꯦ ꯍꯥꯏꯕ꯫ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯗꯤ ꯆꯨꯞ ꯆꯣꯞꯅꯔꯅꯤꯌꯦ, ꯃꯤ ꯎꯅꯤꯕꯁꯦ꯫ ꯌꯥꯔꯦ, ꯀꯨꯝꯅꯤꯡꯉꯗꯤ ꯀꯨꯝ꯫ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ? ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯧꯕ ꯇꯜꯂꯤ꯫ ꯑꯩꯕꯨ ꯇꯨꯡ ꯏꯟꯅꯔꯁꯤꯔꯅꯦ? ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ꯫ ꯅꯣꯡꯃ ꯏꯪꯁꯨ ꯏꯪꯗꯕ ꯁꯥꯁꯨ ꯁꯥꯗꯕ ꯍꯩꯅꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯆꯔꯒꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩ ꯀꯨꯝꯖꯔꯒꯦ, ꯅꯒꯨꯟ ꯈꯪꯉꯦ꯫ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯊꯣꯏꯕꯤ, ꯅꯨꯄꯤ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯅꯤ? ꯅꯪꯅ ꯉꯁꯤ ꯀꯦꯊꯔꯒ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯃꯨꯟꯅꯕꯗꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯈꯔ ꯇꯣꯏꯅ ꯍꯣꯇꯦꯜ ꯆꯪꯗꯧꯔꯤꯌꯦ꯫ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ? ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ, ꯃꯤꯒ ꯇꯥꯔꯗꯤ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯏꯔꯒ ꯊꯣꯏꯕꯤꯁꯨ ꯍꯥꯏꯐꯦꯠ ꯅꯥꯛ ꯌꯦꯠꯇꯨ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯧꯄꯥ ꯅꯨꯄꯥ ꯎꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯧꯄꯥ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯊꯣꯏꯅꯥꯎꯁꯨ ꯌꯥꯎꯕꯗꯨ ꯎꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯁꯅꯨ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯊꯣꯏꯕꯤꯅ ꯆꯪꯂꯛꯄꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯦ꯫ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯃꯆꯤ ꯑꯃꯗ ꯊꯝꯂꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯡꯗꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯏꯔꯨ ꯂꯨꯖꯕ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯃꯀꯣꯛꯇ ꯀꯣꯡꯁꯦꯜ ꯌꯦꯠꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯥꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯊꯣꯏꯕꯤ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯣꯔꯛꯎꯁꯦ꯫ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯁꯥꯔꯤꯕ, ꯅꯨꯃꯤꯗꯥꯡꯗꯅ ꯏꯪꯉꯤꯕ, ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯇꯝꯁꯦ꯫ ꯏꯃꯨꯡꯗ ꯊꯣꯏꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯀꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ꯫ ꯕꯕꯥꯗꯤ ꯎꯗꯦ, ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦ? ꯅꯄꯥꯗꯣ ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ, ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯎꯗꯦ, ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯂꯝꯄꯥꯛꯇ ꯁꯥꯟꯅꯍꯧꯕꯅꯤ ꯏꯃꯥ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯁꯅꯣꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ꯫ ꯍꯥꯏ, ꯊꯦꯡꯂꯦꯅꯦ ꯅꯪꯕꯣ, ꯑꯉꯥꯡꯗꯣ ꯀꯧꯕꯤꯔꯨꯔꯣ, ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯍꯜꯂꯒ ꯇꯨꯏꯁꯟ ꯆꯠꯅꯅꯕ꯫ ꯏꯃꯥꯁꯨꯅꯦ, ꯏꯁꯥꯁꯦ ꯏꯇꯦꯛ ꯇꯦꯛꯏ, ꯄꯣꯊꯥꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ꯫ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯉꯟꯅ ꯊꯣꯡꯉꯣꯀꯣ꯫ ꯅꯄꯥꯗꯣ ꯊꯣꯛꯂꯛꯄꯒ ꯏꯃꯥ ꯑꯃꯨꯛ ꯂꯨꯖꯔꯨꯔꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯐꯤ ꯃꯆꯥ ꯑꯝꯇ ꯊꯥꯔꯒꯅꯦ ꯉꯥꯏꯍꯥꯛꯇ ꯂꯣꯝꯒꯦ꯫ ꯍꯥꯏꯔꯒ ꯃꯃꯥ ꯏꯕꯦꯟꯃꯗꯨꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯃꯆꯤ ꯑꯗꯨꯗ ꯃꯥꯒꯤ ꯐꯤ ꯑꯄꯥꯕꯗꯨ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯂꯝꯄꯥꯛꯂꯣꯝꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯕꯨ, ꯕꯨꯡꯉꯣ, ꯊꯣꯏꯅꯥꯎ, ꯕꯨꯡꯉꯣ,
ꯃꯆꯦꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯅꯥꯎꯁꯨ ꯃꯌꯥꯝꯒ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗꯒꯤ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯃꯆꯦꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯆꯦ ꯀꯩꯅꯣ? ꯀꯩꯅꯣ ꯍꯥꯏꯕꯕꯨ ꯂꯥꯛꯑꯣ, ꯅꯪ ꯇꯨꯏꯁꯟ ꯆꯠꯄ ꯃꯇꯝ ꯌꯧꯔꯕꯅꯤ, ꯅꯪ ꯃꯇꯝꯁꯦ ꯀꯩꯝ ꯈꯪꯗ꯭ꯔꯕꯣ? ꯍꯣꯏ ꯂꯥꯛꯑꯦ ꯆꯤꯆꯦ ꯍꯥꯏꯔꯒ ꯊꯣꯏꯅꯥꯎꯁꯨ ꯃꯆꯦꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯊꯣꯏꯅꯥꯎꯕꯨ ꯏꯔꯨꯖꯍꯜꯂꯒ ꯇꯨꯏꯁꯟ ꯊꯥꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯠꯄꯗ ꯃꯈꯣꯡꯗꯨ ꯁꯦꯀꯧ ꯆꯠꯄ ꯑꯗꯨꯗ ꯃꯃꯥꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯕꯦꯝꯃ, ꯅꯈꯣꯡꯗꯨꯅ ꯁꯦꯛꯂꯤ ꯆꯠꯂꯤꯗꯨꯅ? ꯏꯃꯥ, ꯉꯁꯥꯏ ꯊꯣꯡꯗ ꯌꯩꯁꯤꯟꯈꯤꯕꯒꯤꯅꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯥꯅ ꯆꯥꯛꯇꯣ ꯊꯣꯡꯉꯨ ꯍꯥꯏꯔꯁꯨ ꯊꯣꯡꯂꯒꯦ, ꯅꯪꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯅꯤꯗ ꯏꯃꯥ, ꯀꯥ ꯍꯦꯟꯅ ꯅꯥꯕꯁꯨ ꯅꯠꯇꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯄꯨꯡꯗꯤ ꯖꯔ ꯆꯠꯈꯤ꯫ ꯄꯨꯡ 6:30 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯣꯡꯒꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯊꯣꯏꯅꯥꯎꯁꯨ ꯇꯨꯏꯁꯟ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯆꯥꯛꯀꯨ ꯊꯤꯗꯣꯛꯂꯦ꯫ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯀꯨ ꯆꯥꯊꯣꯛꯃꯤꯟꯅ ꯂꯣꯏꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯌꯧꯕꯒ ꯈꯨꯎꯗ ꯍꯨꯕꯥꯠꯂꯤꯕ, ꯈꯨꯅꯤꯡꯗ ꯇꯠꯂꯤꯕ ꯁꯤꯡ ꯑꯗꯨ ꯕꯦꯇꯥꯗꯤꯟ ꯇꯩꯔꯒ ꯂꯁꯤꯡꯅ ꯅꯞꯁꯤꯜꯂꯤ꯫ ꯁꯣꯛꯂꯤꯕ ꯖꯒꯥ ꯑꯗꯨ ꯃꯆꯨꯝ ꯈꯔ ꯊꯣꯛꯄ ꯑꯣꯏꯕꯅꯤꯅ ꯕꯦꯟꯗꯦꯖꯇꯨ ꯈꯔ ꯀꯣꯝꯂꯞꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯅꯤꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯄꯥꯏꯈꯠꯄꯒ, ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ꯫ ꯀꯩꯗꯧꯔꯤꯅꯣ? ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯄꯨꯗꯤ ꯆꯥꯔꯦꯗ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯗꯥ, ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯈꯪꯃꯟꯗꯦ, ꯌꯥꯝꯅꯁꯨ ꯁꯥꯊꯤ꯫ ꯉꯁꯥꯏꯗꯤ ꯌꯥꯝ ꯅꯥꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯅꯪꯅ ꯅꯠꯇ꯭ꯔꯣ ꯈꯨꯎ ꯇꯠꯂꯤꯕ, ꯈꯨꯅꯤꯡ ꯇꯠꯂꯤꯕ? ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯅꯪꯁꯦ꯫ ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯌꯥꯔꯣꯏ ꯆꯣ, ꯃꯤ ꯌꯥꯝ ꯂꯩ꯫ ꯀꯅꯥ ꯂꯩꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ, ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯂꯩꯔꯕꯣ? ꯀꯩ ꯋꯥꯇꯥꯅꯣ, ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ꯫ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕꯣ? ꯑꯣ, ꯑꯗꯣ ꯀꯅꯥ ꯂꯩꯔꯤꯅꯣ ꯍꯥꯏꯕ? ꯏꯃꯥ ꯍꯣꯏ, ꯕꯕꯥ ꯍꯣꯏ, ꯕꯨꯡꯉꯣꯁꯨ ꯂꯩ꯫ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯑꯗꯨꯒꯤꯅꯤ꯫ ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤ ꯃꯥꯜꯂꯨꯕ ꯑꯩꯅ? ꯅꯪꯒ ꯑꯩꯒꯗꯤ ꯑꯃꯠꯇꯅꯤꯗꯅ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯀꯗꯥꯏ, ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯇꯠꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯥꯖꯤꯜꯂꯤ꯫ ꯃꯅꯤꯁꯨ ꯁꯣꯝꯗ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯝ ꯐꯖꯅꯤꯗ, ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯗꯣꯏꯅꯤ꯫ ꯈꯪꯗꯦ, ꯅꯪꯁꯦ ꯉꯁꯤꯗꯤ ꯃꯤꯁ ꯌꯥꯝ ꯇꯧꯏ꯫ ꯅꯪꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯩꯃꯤꯟꯅꯔꯗꯤ ꯑꯏꯪꯕꯀꯥꯁꯦ ꯈꯪꯁꯥ ꯁꯥꯒꯠꯇꯧ ꯃꯥꯜꯂꯤꯕꯣ꯫ ꯑꯗꯨꯗꯤꯅꯦ, ꯅꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗꯗꯤ ꯅꯪꯅꯒ ꯍꯥꯏꯗꯣꯏꯅꯦꯕ, ꯃꯣꯏ ꯇꯥꯃꯣ ꯀꯔꯤ ꯁꯦꯕꯥ ꯇꯧꯔꯛꯈꯣꯒꯦ ꯀꯥꯏꯅ꯫ ꯑꯗꯨꯗ ꯑꯩꯅ, ꯅꯪꯅ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ, ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯀꯥꯏꯅ꯫ ꯌꯥꯝ ꯍꯩꯔꯦ, ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯕꯅꯣꯕꯨ ꯈꯪꯗꯦ, ꯍꯦꯃꯟ ꯁꯤꯡꯃꯜꯂꯤ꯫ ꯑꯩ ꯅꯪꯀꯣ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤꯅꯣ ꯃꯤꯊꯣꯏ, ꯀꯔꯤꯗ ꯑꯃꯨꯛ ꯆꯤꯡꯅꯔꯤꯅꯣ ꯍꯥꯏꯕ? ꯅꯪꯁꯦ ꯐꯅꯦꯛꯄꯨ ꯁꯦꯠꯂꯗꯤ ꯑꯋꯥꯊꯕꯤ ꯂꯥꯛꯄ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯦꯒ ꯍꯥꯏꯅꯕꯗꯣ ꯅꯪꯁꯨ ꯃꯥꯟꯁꯤꯜꯂꯛꯇꯣꯔꯤꯕ꯫ ꯑꯁ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯠꯆꯕꯅꯤ ꯀꯩꯅꯣ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯗꯒꯗꯤ ꯍꯟꯅ ꯌꯦꯡꯕꯖꯥꯠ ꯅꯠꯇꯦꯀꯣ, ꯌꯥꯝ ꯊꯤꯅ ꯂꯣꯌꯦꯜ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯏꯁ, ꯀꯌꯥꯝ ꯃꯥꯜꯂꯤꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯦ ꯅꯪ ꯈꯛꯇꯗꯅꯤ ꯈꯪꯉꯕꯣ, ꯅꯪꯅ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯍꯦꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯀꯩꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯣꯌꯦꯜ ꯑꯣꯏꯕ ꯍꯦꯜꯂꯝꯗꯧ ꯅꯠꯇꯦ ꯈꯪꯉꯕ꯫ ꯍꯣꯏ, ꯌꯥꯔꯦꯅꯦ꯫ ꯑꯗꯣ ꯉꯁꯤꯁꯦ ꯅꯪꯁꯦ ꯃꯤꯁ ꯌꯥꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯨ ꯗꯗꯥꯕꯨ ꯃꯤꯁ ꯌꯥꯝ ꯇꯧꯋꯤꯗ, ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯪꯗꯤ ꯅꯤꯡꯁꯤꯡꯕ ꯈꯛꯇꯅꯤꯗꯅ, ꯑꯩꯗꯤ ꯃꯤꯠꯁꯤꯗ ꯁꯪ ꯎꯔꯒ ꯂꯩꯔꯤꯁꯤꯅꯤ꯫ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯃꯩ ꯇꯥꯏꯅꯦ꯫ ꯑꯣ, ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛꯀ ꯎꯅꯁꯤꯔꯣ? ꯌꯥꯔꯣꯏ ꯀꯩꯅꯣ, ꯅꯨꯡꯇꯤꯒꯤ ꯆꯠꯃꯜꯂꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯃꯗꯤ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯤ ꯈꯪꯉꯕꯣ꯫
ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯆꯠꯁꯦꯕ. ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ. ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯣ? ꯉꯥꯏꯈꯨꯋꯣ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ. ꯀꯩꯅꯣ? ꯅꯪ ꯉꯁꯥꯏꯒꯤ ꯃꯐꯝꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯪꯂꯒ ꯆꯠꯄꯅꯤꯗ, ꯑꯗꯨꯗ ꯈꯪꯕꯅꯤ. ꯑꯁ, ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯇꯣꯏꯅꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯅꯤ. ꯈꯪꯅꯤꯡ ꯈꯪꯁꯅꯨ ꯀꯩꯅꯣ. ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯃꯣꯏꯗꯤ ꯇꯣꯏꯅ ꯆꯠꯃꯟꯗꯅꯕ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯗꯤꯁꯀꯥꯎꯟ ꯐꯥꯎꯕ ꯄꯤꯔꯕꯅꯤ. ꯃꯁꯛ ꯐꯖꯅ ꯈꯪꯅꯔꯕꯅꯦꯕ, ꯅꯨꯄꯤ ꯁꯤꯟꯗꯅ. ꯃꯁꯤ ꯈꯟꯖꯤꯜꯂꯨꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕꯣ ꯕꯦꯕꯤ. ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯀ꯭ꯌꯣꯔ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯅꯔꯤꯅꯤ ꯔꯤꯁꯔꯁꯁꯤꯡꯅ. ꯑꯣ ꯁꯣꯏꯗ꯭ꯔꯦ, ꯅꯪꯒꯤꯗꯣ ꯌꯥꯝ ꯆꯨꯝꯃꯝꯃꯅꯤ. ꯂꯩꯅꯥ ꯄꯛꯇꯕꯒꯤꯔꯥꯕ ꯁꯤꯒꯤꯁꯤꯡꯗꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯗꯤ ꯑꯣꯛꯇꯕꯤꯁꯤꯡꯅꯤꯍꯦ. ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯋꯣꯛꯄ ꯊꯕꯛꯂꯥ? ꯑꯁ ꯕꯦꯕꯤꯌꯥ, ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ. ꯃꯤ ꯑꯃꯒꯁꯨ ꯄꯪꯄꯨꯟꯗ ꯄꯨꯟꯕꯗꯨꯅꯦꯕ ꯍꯥꯏꯅꯔꯤꯁꯤ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯌꯥꯔꯦ ꯑꯣꯖꯥ, ꯇꯣꯛꯄꯤꯔꯣ, ꯑꯗꯥꯏꯗ ꯂꯦꯞꯄꯤꯔꯣ. ꯂꯣꯏ ꯆꯨꯝꯖꯔꯝꯂꯅꯤ. ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯍꯧꯒꯠꯄ ꯑꯃꯨꯛ ꯉꯝꯗ ꯇꯣꯛꯑꯅꯤ. ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ. ꯑꯩꯈꯣꯏ ꯗꯥꯔꯂꯤꯡ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯇꯨꯝꯃꯁꯤꯀꯣ? ꯋꯥꯇꯥ ꯐꯥꯎꯗꯤ ꯐꯖꯩꯅꯦ. ꯍꯣꯏ ꯇꯨꯝꯃꯁꯤ. ꯅꯪꯁꯨ ꯇꯨꯝꯃꯨꯀꯣ ꯅꯨꯡꯁꯤꯕ. ꯏꯁ, ꯊꯃꯣꯏꯒꯥꯁꯦ ꯄꯨꯡꯄꯦꯠ ꯄꯦꯠꯊꯩꯗ ꯑꯩꯈꯣꯏ ꯕꯦꯕꯤꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯐꯔꯦ ꯇꯨꯝꯃꯁꯤ. ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ? ꯍꯣꯏ, ꯂꯚ ꯌꯨ. ꯂꯚ ꯌꯨ ꯇꯨ. ꯒꯨꯗ ꯅꯥꯏꯠ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯔꯦ. ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯃꯅꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯀꯤꯡ ꯆꯠꯇꯅ ꯇꯧꯔꯤ. ꯃꯃꯥꯟꯅꯕ ꯖꯒꯗꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯤ. ꯆꯠꯅ ꯖꯒꯗꯤꯁꯅ ꯍꯧꯗꯣꯔꯛꯏ. ꯏꯇꯥꯎ, ꯉꯔꯥꯡ ꯀꯃꯥꯏ ꯇꯧꯒꯦ? ꯅꯪꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯄꯨꯔꯥ ꯌꯨꯝꯒꯤ ꯃꯇꯧꯒꯨꯝ ꯂꯩꯍꯦ. ꯀꯌꯥꯝ ꯃꯥꯟꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗꯣ. ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ. ꯁꯤꯗꯁꯨ ꯅꯠꯇꯦꯗ, ꯃꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯤ. ꯃꯀꯥ ꯐꯣꯡꯗꯕꯒꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯤꯗ. ꯑꯩꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯝꯇꯕꯨ ꯊꯥꯖꯔꯛꯇ꯭ꯔꯕꯅꯤ. ꯑꯩꯁꯨ ꯅꯨꯄꯤꯁꯤꯡꯁꯦ ꯌꯦꯡꯊꯣꯛꯀꯦꯅ ꯐꯦꯁꯕꯨꯛꯇ ꯐꯦꯛ ꯑꯦꯀꯥꯎꯟꯒ ꯍꯥꯡꯖꯤꯜꯂꯦ. ꯑꯗꯨꯒ ꯐꯣꯇꯣꯒꯗꯣ ꯀꯥꯔꯟ ꯈꯔ ꯊꯥꯒꯠꯂꯦ. ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨ ꯄꯪꯊꯥ ꯊꯥꯖꯤꯟꯕꯅꯤ. ꯃꯣꯏꯁꯨꯅꯦ ꯑꯦꯛꯁꯦꯞꯁꯦ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯛꯀꯗꯣꯏꯅꯤ. ꯃꯣꯏꯅ ꯑꯃꯨꯛ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯃꯗꯨꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ. ꯌꯥꯝ ꯊꯦꯡꯅ ꯑꯣꯟꯂꯥꯏꯟ ꯂꯩꯕꯁꯤꯅꯅꯦ ꯃꯣꯏꯅ ꯈꯔ ꯍꯦꯟꯕꯅꯤꯀꯣ, ꯑꯩꯒꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯐ꯭ꯔꯦꯟꯁꯤꯡꯁꯦ. ꯑꯗꯨꯗꯅꯦ ꯑꯩꯅ ꯀꯩꯗꯧꯔꯤꯒꯦ ꯍꯪꯂꯨꯔꯒꯅꯦ ꯃꯣꯏꯅ ꯍꯤꯞꯄꯤꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯤ. ꯅꯣꯏ ꯁꯥꯏ ꯈꯪꯕ꯭ꯔꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟꯁꯦ ꯀꯥꯏꯅ ꯑꯩꯅ ꯍꯪꯂꯨꯕꯗꯅꯦ, ꯁꯤꯗꯤ ꯃꯣꯏ ꯅꯨꯄꯥꯗꯣ ꯈꯪꯗꯦ, ꯑꯔꯣꯟꯕ ꯑꯣꯏꯅ ꯄꯥꯏꯔꯤꯅꯤ ꯀꯥꯏ ꯍꯦꯛꯇ ꯈꯨꯝꯃꯛꯀꯗꯣꯏꯅꯤ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤꯀꯣ. ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯒꯤ ꯀꯤꯠ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤꯅ ꯈꯠꯄꯁꯦ ꯃꯣꯏꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯄꯤꯅꯤꯕꯨ ꯏꯇꯥꯎ. ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯝꯇ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯤꯁꯦ. ꯑꯩꯅ ꯀꯜꯍꯧꯗꯧꯕ ꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ ꯔꯨꯠꯇꯒꯤꯒ ꯁꯦꯟꯅꯍꯧꯗꯧꯕ ꯑꯣꯏꯕ ꯖꯥꯠꯅꯤꯗ. ꯑꯩ ꯑꯝꯇ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕ. ꯃꯇꯥꯎꯅ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯉꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯅꯤꯁꯨ ꯑꯩꯅ ꯈꯜꯂꯤꯅꯤ, ꯏꯇꯥꯎꯁꯦ ꯁꯕꯥꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯑꯦꯅ. ꯅꯨꯄꯤ ꯃꯌꯥꯝ ꯁꯦꯕꯥ ꯐꯕꯒꯤꯔꯣ? ꯖꯒꯗꯤꯁꯁꯨ ꯅꯣꯛꯂꯛꯏ. ꯑꯩꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ? ꯑꯩꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯄꯪꯌꯥꯗ ꯌꯥꯁꯤꯜꯂꯦ. ꯑꯩꯁꯨ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯗꯨꯅꯅꯦ, ꯄꯥꯝꯖꯔꯨꯕ ꯀꯧꯕꯅꯤꯅ ꯈꯣꯏꯍꯤꯗ ꯑꯗꯨꯝ ꯅꯨꯞꯁꯤꯜꯂꯦꯗꯅ. ꯅꯪꯁꯨ ꯈꯪꯉꯝꯅꯤꯗ ꯃꯍꯥꯎꯗꯤ. ꯃꯅꯤꯁꯨ ꯖꯒꯗꯤꯁꯁꯤ ꯍꯥꯟꯅꯗꯒꯤ ꯄꯥꯎ ꯇꯝꯕꯗ ꯀꯂꯔ ꯈꯔ ꯍꯥꯅ ꯇꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯑꯣꯏꯕꯅ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ ꯉꯥꯛꯇꯔꯝꯃꯤ? ꯖꯒꯗꯤꯁꯁꯨ ꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯈꯔ ꯊꯥꯖꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯄ ꯑꯗꯨꯗ, ꯏꯇꯥꯎ, ꯅꯪ ꯁꯤꯗꯤꯕ, ꯍꯥꯏꯔꯤꯁꯤꯡꯁꯦ ꯀꯩꯝꯇ ꯊꯥꯖꯗ꯭ꯔꯕꯣ ꯅꯪꯕꯣ? ꯀꯩꯝꯇ ꯂꯧꯁꯤꯟꯗ꯭ꯔꯕꯕ? ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯦ, ꯃꯣꯏꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯦ, ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯤꯗ ꯌꯦꯡꯍꯜꯂꯤ. ꯂꯣꯏꯔꯦ ꯁꯤꯗꯤ, ꯐꯤꯕꯝꯁꯤꯗꯤ ꯀꯩꯅꯣ? ꯅꯨꯄꯥꯅ ꯁꯥꯕ ꯅꯨꯄꯤꯕꯨ ꯃꯥꯜꯂꯤꯗ. ꯅꯠꯇꯦ ꯃꯤꯇꯥꯎ ꯅꯪꯕꯣ, ꯅꯨꯄꯤꯅꯦ ꯍꯥꯏꯕ. ꯚꯣꯏꯁ ꯃꯦꯁꯦꯁꯀꯁꯦ ꯊꯥꯅꯔꯤꯅꯦꯃꯤ. ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏ. ꯐꯔꯦ ꯏꯇꯥꯎ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯌꯨꯝꯁꯨ ꯌꯧ ꯂꯩꯔꯝꯃꯦ. ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥ ꯑꯃꯨꯛ ꯆꯠꯂꯁꯦ. ꯍꯣꯏ ꯏꯇꯥꯎ. ꯍꯥꯏꯔꯝꯂꯒ ꯃꯅꯤꯁꯨ ꯍꯜꯂꯛꯂꯦ꯫
ꯌꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯅꯤꯁꯨ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯈꯟꯅ ꯈꯟꯅ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨꯕ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯄꯨꯟꯕꯤ ꯑꯣꯏꯔꯝꯗꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦꯗ꯫ ꯃꯆꯥ ꯃꯋꯥ ꯂꯩꯔ ꯐꯥꯎꯕ ꯏꯔꯥꯛ ꯑꯁꯨꯛ ꯀꯜꯂꯁꯤꯅꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯕ ꯁꯤꯡ ꯑꯗꯨ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯎꯔꯣꯡ ꯁꯨꯖꯤꯠ ꯑꯗꯨ ꯄꯥꯏꯔꯒ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯒ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯣꯏꯔꯤꯕꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯃꯅꯤꯕꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯂꯐꯣꯏ ꯑꯃ ꯌꯦꯔꯨꯝ ꯑꯅꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯨꯡꯉꯣ, ꯃꯅꯤ, ꯂꯥꯛꯑꯣ ꯁꯦ, ꯁꯤꯗ ꯂꯩꯔꯦꯀꯣ ꯅꯪꯒꯤ ꯆꯥꯅꯕꯁꯦ ꯀꯨꯞꯇ꯭ꯔꯕꯅꯤ꯫ ꯊꯛꯇꯣꯛꯑꯣ ꯂꯥꯛꯑꯣ, ꯁꯦ ꯆꯥꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯈꯨꯠ ꯁꯥꯁꯦ ꯑꯝꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ꯫ ꯃꯅꯤꯁꯨ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯍꯥꯝꯗꯣꯛꯂꯒ ꯃꯃꯥꯅ ꯊꯝꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯍꯥꯟꯅ ꯊꯛꯏ꯫ ꯃꯆꯥꯅ ꯊꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯆꯥꯔꯤꯕ ꯁꯪꯒꯣꯝ ꯂꯐꯣꯏꯁꯦ ꯏꯃꯥꯁꯨ ꯆꯥꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁ ꯏꯃꯥ, ꯍꯤꯡꯆꯥꯕꯤꯒ ꯆꯧꯗꯧ ꯃꯥꯜꯂꯤꯗ꯫ ꯁꯦ ꯆꯥꯒꯦꯒ ꯆꯥꯔꯣ ꯌꯦꯔꯨꯝꯁꯤꯃ꯫ ꯍꯣ, ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦ, ꯏꯃꯥꯒꯤꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯋꯤ, ꯏꯆꯥꯅ ꯆꯥꯕꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗꯅ ꯏꯃꯥꯅ ꯁꯨꯝ ꯂꯛꯅꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯤ꯫ ꯃꯃꯥꯗꯨꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ꯫ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯐꯝꯗꯅ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ, ꯕꯦꯝꯃ, ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯕꯣ, ꯅꯅꯥꯎ ꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯀꯥꯏꯗꯣ ꯈꯔ ꯌꯦꯡꯁꯤꯟꯗꯅ ꯇꯥꯛ ꯈꯣꯠꯇꯅ ꯈꯔ ꯇꯧ ꯌꯥꯗ꯭ꯔꯣ? ꯅꯣꯡꯉꯥꯟꯕꯒ ꯐꯣꯟ, ꯅꯨꯃꯤꯠ ꯇꯥꯕꯒ ꯐꯣꯟ, ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯖꯔꯁꯨꯅꯦ ꯅꯪ ꯃꯁꯤꯡ ꯑꯃ ꯏꯊꯥ ꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯌꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅꯅꯦ ꯀꯔꯤ ꯀꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯨꯁꯣꯅꯦ꯫ ꯃꯊꯟꯇ ꯊꯥꯗꯣꯛꯇꯅ ꯀꯔꯤ ꯄꯥꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯆꯠꯂꯣꯅꯤ ꯅꯪꯕꯣ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ, ꯉꯥꯛꯇꯪꯈꯛ ꯐꯝꯕꯁꯤꯗꯕ꯫ ꯍꯣ, ꯌꯦꯡꯉꯨꯔꯒꯦ, ꯉꯁꯥꯏ ꯌꯦꯡꯉꯝꯗ ꯉꯥꯏꯔꯤꯕꯅꯤ, ꯃꯥꯅ ꯍꯩꯔꯅꯤ ꯍꯥꯏꯕꯗꯨꯗ ꯊꯣꯛꯂꯛꯄꯩ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ꯫ ꯕꯕꯥꯗꯤ ꯏꯃꯥ? ꯑꯣ, ꯃꯃꯥꯡꯒꯤꯅꯦ ꯅꯣꯏ ꯀꯀꯥ ꯂꯨꯈꯣꯏ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯩꯌꯦꯌꯦ, ꯑꯗꯨ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯏꯃꯥ, ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯜꯂꯣ, ꯅꯨꯡꯗꯥꯡꯒꯤꯅ ꯑꯩꯅ ꯊꯣꯡꯉꯒꯦꯕ꯫ ꯑꯣ, ꯍꯣꯏ, ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤꯅꯅꯦ ꯉꯟꯅ ꯂꯣꯏꯁꯤꯟꯒꯦ꯫ ꯃꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯇꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯉꯒ ꯏꯃꯥ ꯍꯣꯏꯁꯦ ꯊꯕꯛ ꯆꯠꯍꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯐꯅ ꯆꯥꯎꯔꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯃꯃꯥꯁꯨ ꯉꯥꯡꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯁꯣꯝꯗ ꯃꯥꯒꯤ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯕꯅꯤ, ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯔꯤꯡꯗꯨ ꯈꯤꯡꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫